mayam ngasi muk chene sina Hollywood web series Stranger Things ki season 1 gi episode 7 adu pudun lakjare mamangi episode sing du yengbidaba yawragadi soidana yengbiu wari si mapung phana bap tanabagi damak haijabane aikoina mamangi episode ki aroiba sindagi ukre 11 na Mike ki thawai bu kanbada masadagi energy ka hena sinakibadagi yan mangduna takibadagi ma ki haukraba thawdo khara ningsingduna haujik thokliba thawdo wathok singsi Dr. Banner na amadi 11 na kibadagi lawbada sangsar ani gi phawnabam thong adu hutok lubadagi tholakpa ngaktani habasi ayeng bai khoina khangkrabani 11 na so amu hana yan laktuna Mike da thong adu mahakna phatkibani habasi kaptuna tamkrabani Mike na so 11 na kapibasi themjin biduna Dustin ga makhoi hum yam nungsina na punkhre aduga Mike ka Dustin ga na 11 bu yumlom da mu hana puduna lakpada Dr. Brenner na 11 bu thina ba thadokliba miyo singchina ukibadagi Brenner hoida su pawsi pikhrabani Brenner hoi su 11 leire haba pawsi tabadagi kutta khulai paiduna gari mayama lepchidagi thawdorakre Lucas na su Dr. Brenner hoi nongmai paiduna thawdokibasi u mathak sidagi ukhrabani masigi makha episode 7 asigi han masin asida 11 si Mike na mamai mamit moklibasi mayumda pusanbiduna yam nungsina taithokpidun leiri masida 11 su yengjaraga mahaki masam yawdaba sida thawai nungaijadri Mike na hojikti madugi darkar oidre hairi 11 adorabadi Mike hojik su aisi phajari bra haidun hangli Mike na hoi phajari sam yawrabasu yawdrabasu aigi miyengdadi el nangsi adum phajai hairi masida 11 su momon nokjari Mike na 11 da hai kharadi phongdokningniga phongdokpadi ngamdabi el nanga mohana thengnabasi ai yam nungai hairi 11 na su ai chuni hairi anga ani si hojik tap tapna changsanaduna mathamoida apamba nusiba phaunarakpadagi ke tawge hek tawbaga Dustin si ka sida khangchang changjalagli Dustin gi matau sida ani sisu khangpre khangli Dustin hojik mafam sida laklibasi Lucas ki paw ma leire aduna tamba laklibani masidagi makhoi homsi Mike set na lariba mafam sida chelagli hojik set sida Lucas na somdagi maron mari si chengdabi nakoi aina hairibasi tarabadi mafam du thadokduna chenkro makoi singdu nakoi bu thiba chatkrabani Hawking slab dagi thokrabani phattaba miyoi singdu hairi Mike na Lucas aina ngangli su nangna tarabadi nangna koida haininglibadu tapna duma hairo ko yanmen tadana loksan pama khangdre hairi Lucas su somna cycle si thawduna set si cycle mamangda punchanduna yam phingna hoi nangi khonjen loina su tare makhoina 11 gi matangda khangkrabani mafam dudagi yam thuna chenkro makhoi 11 bu phaba chatkrabani phattaba miyoi singdu haiduna lawrokli Mike su phattaba mi singaina palakpa sida yan taraktuna makhoi gi yumsi akoibada kana laigi haiduna yengma chenkre hojik mapanda Dr. Brenner na thadokduna tamliba yumda changduna repairing tawba sariba miyoi si gari khamno leibasi ure masidagi Mike na mama gi manakta probab chelaktuna mama da kanna kauri somda mama ke rendi Nancy si yumda halaktabadagi khangna chanabasingda paw kanna lauri Mike na hanjan kaurakpadagi ne Karen chu phone singa hall da thamduna Michael ai phone wari sanare hapsi nang khangliba natra nangna ingonda hainingba wahai leirabasu ngahakta ngaiba ngamdraba haiduna chairagli Mike na aingonda hoji ngaibagi matam leitrema nangna yumsida repairing tawnaba miga kaukhiba leibra haiduna hangli Karen na su ingangangna leite haragli Dustin na su somda thongnau sidagi mapalomda yengbada Dr. Brenner hoi si khulai paiduna gari meyam thaujalakpasi ure masigi Dustin na Mike manakta yam thuna chelaktuna akhoi hojiba yumsi thadoktuna chattaba yaroi hairi Mike su mamada kanagum kharana ai kadaida leikhi hanglabadi city si thadoktuna chatkhre hayu haramlaga kana chenkre mama Karen su angang chinsigi tawri mong sida ingangangna leori hojima khoi homsi khonglei thuna maning dongsi phawdokuna cycle si induna chenthorakli makoina sorok se hek yobaga cycle se thauba hoge tawbada makhoi bu phaba lakliba Dr. Brenner gi team chiga 11 hoi ka mayoknare 11 na su mahana papa haina kauriba Dr. Brenner bu ure Dr. Brenner na su 11 si ngasi di mahaki mitmang makta da ure Mike hoi su jik cycle si kan thawdo chakre Dr. Brenner hoi su gari sida kakhatna duna angang singchi tanakre Dustin su cycle si thawna Lucas ka paw si kan phawnari Lucas hojik makhoi na khoida tanaragli Lucas na somdagi nakhoi hojik kadai di yaure haiduna hangli Dustin na khoi hojik leidiosi ball wallista ni hairi Lucas na adurabadi phare akhoi punna elementary da thengnarasi haikre makhoi hojik lambi si samjan duna cycle si thawraktuna elementary harba Lucas na hari bam pham sida lakli Brenner gi team sisu angang chingji phana bagi damak yam kanna tanaragli hojik makhoi humna kari thawba yadaba mafam amada samjalaktuna elementary harba jaga si yaure masida makhoi punna Lucas su thengnare tanja sida Brenner gi kanggu sisu hojik phawba tanarakpa lepte wari amata sanaba nangdringai gari chingji thawjalakpadagi makhoi mari si makha tana muk cheli hojik makhoi gi matungda gari ahum amana tanaraklaga mangda amasu thachalagli hojik makhoi mari si upai leitre Mike su mamit usanduna mangda thawjalaiba gari si tamna thawjalli cycle si thawjalli hojik 11 na mangda thawjalaiba gari si mangonda yawriba telekinesis amadi
ꯇꯦꯂꯦꯄꯦꯊꯤ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯁꯤꯅ ꯒꯥꯔꯤꯁꯤ ꯃꯥꯂꯪꯗ ꯋꯥꯡꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯊꯥꯗꯗꯨꯅ ꯊꯝꯃꯝꯂꯤ ꯂꯨꯀꯥꯁ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯅ ꯂꯝꯕꯤꯁꯤꯗ ꯊꯠꯆꯟꯗꯨꯅ ꯊꯝꯃꯝꯂꯕꯅꯤꯅ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯍꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯒꯥꯔꯤꯁꯤ ꯊꯧꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯉꯥꯡ ꯃꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯁꯥꯏꯀꯜꯁꯤ ꯌꯥꯝ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯝ ꯂꯥꯛꯂꯒ ꯒꯥꯔꯤ ꯌꯥꯗꯕ ꯃꯌꯥꯝ ꯂꯪꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯌꯧꯔꯦ ꯗꯁꯇꯤꯟꯅ ꯃꯥꯏꯛꯇ ꯑꯦꯂꯦꯚꯦꯟꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯨ ꯎꯍꯧꯔꯕ ꯅꯠꯇ꯭ꯔ ꯅꯈꯣꯏꯁꯨ ꯒꯥꯔꯤꯗꯨꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯗꯁꯇꯤꯟ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯤꯠ ꯎꯏꯁꯟꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯊꯧꯖꯜꯂꯕꯅꯤ ꯍꯥꯏꯔꯤ ꯂꯨꯀꯁꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯇꯁꯦꯡꯅ ꯎꯍꯧꯏ ꯇꯁꯦꯡꯅ ꯑꯉꯛꯄꯅꯤ ꯍꯥꯏꯔꯤ ꯂꯨꯀꯁꯅ ꯑꯦꯂꯦꯚꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯜ ꯑꯩꯅ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯝꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯦꯂꯦꯚꯦꯟꯒꯤ ꯅꯪꯒꯟꯁꯤꯗ ꯄꯥꯏꯔꯛꯂꯤ ꯑꯦꯂꯦꯚꯦꯟꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯅꯗꯕꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯂꯪꯈꯤꯕꯒꯤꯗꯃꯛ ꯂꯨꯀꯁ ꯅꯪꯅ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯃꯥꯏꯛꯅꯁꯨ ꯂꯨꯀꯁꯇ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝ ꯇꯤꯟꯅꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯂꯤ ꯂꯨꯀꯁꯁꯨ ꯃꯥꯏꯛꯅ ꯇꯤꯡꯊꯣꯔꯛꯏꯕ ꯈꯨꯠꯁꯤꯗ ꯁꯝꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯔꯤꯁꯤ ꯄꯨꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯣꯏꯁꯀ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯏꯁꯀ ꯍꯣꯄꯔꯒꯁꯤ ꯖꯣꯅꯥꯊꯟ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯂꯤ ꯖꯣꯏꯁꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯖꯣꯅꯥꯊꯟ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯅꯪ ꯀꯅꯥꯒ ꯈꯟꯅꯔꯨꯔꯤꯕꯅꯣ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯗ ꯑꯃꯨꯛ ꯖꯣꯏꯁꯅ ꯑꯉꯥꯡꯁꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯒꯤ ꯅꯈꯣꯏꯅ ꯐꯥꯔꯤꯕꯅꯣ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ ꯄꯨꯂꯤꯁꯁꯤꯅ ꯃꯦꯝ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯔꯛꯄꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯖꯣꯏꯁꯅꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯉꯥꯡꯉꯤꯕꯁꯤ ꯇꯥꯗꯕꯤ ꯃꯆꯥꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯄꯨꯂꯤꯁꯁꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯂꯤ ꯍꯣꯄꯔꯅ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ ꯖꯣꯅꯥꯊꯟꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯑꯃꯅ ꯍꯣꯄꯔꯗ ꯆꯤꯐ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯤꯐꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯖꯣꯅꯥꯊꯟꯒꯤ ꯒꯥꯔꯤꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯒꯤ ꯃꯅꯤꯡꯗ ꯉꯁꯥꯏ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯅ ꯂꯩꯈꯤꯕ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯅꯣꯡꯃꯩ ꯃꯔꯨ ꯁꯥ ꯐꯥꯅꯕ ꯂꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯤ ꯍꯣꯄꯔꯅ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯖꯣꯅꯥꯊꯟꯒꯤ ꯃꯃꯥ ꯖꯣꯏꯁꯇꯁꯨ ꯌꯦꯡꯍꯜꯂꯤ ꯖꯣꯏꯁꯅ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯋꯥꯍꯪꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗ ꯍꯪꯉꯨ ꯄꯣꯠꯁꯤꯡꯁꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯐꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯖꯣꯅꯥꯊꯟꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯥꯔꯗꯒꯤ ꯄꯣꯠꯁꯤꯡꯁꯤ ꯂꯧꯊꯣꯛꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯍꯛ ꯂꯩ ꯍꯥꯏꯅ ꯈꯟꯖꯕ꯭ꯔꯥ ꯃꯐꯝꯁꯤ ꯑꯩꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯇꯥꯎ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯅꯪꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯖꯣꯅꯥꯊꯟꯅ ꯋꯥꯐꯝꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯊꯥꯖꯔꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯨꯗꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛꯀꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯃꯥ ꯀꯦꯔꯦꯟꯅ ꯃꯆꯥ ꯃꯥꯏꯛ ꯀꯧꯗꯨꯅ ꯃꯈꯥ ꯊꯪꯕ ꯀꯥꯁꯤꯗ ꯀꯨꯝꯊꯔꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯥꯏꯛ ꯍꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝꯁꯤ ꯃꯃꯥꯁꯤꯅ ꯆꯦꯛ ꯁꯨꯝ ꯇꯧꯕꯗ ꯅꯨꯄꯤꯒꯤ ꯁꯝ ꯑꯁꯥꯡꯕ ꯈꯔꯁꯨ ꯊꯦꯡꯅꯔꯦ ꯇꯁꯦꯡꯕꯗꯤ ꯁꯝꯁꯤ ꯑꯦꯂꯦꯚꯦꯟꯗ ꯃꯥꯏꯛ ꯍꯣꯏꯅ ꯎꯞꯄꯤꯈꯤꯕ ꯑꯁꯥꯕ ꯁꯝꯗꯨꯒꯤ ꯁꯔꯨꯛ ꯈꯔꯅꯤ ꯃꯁꯤ ꯎꯕꯗ ꯃꯃꯥ ꯀꯦꯔꯦꯟꯁꯨ ꯆꯤꯡꯅꯅ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯌꯨꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯕꯦꯜ ꯈꯤꯡꯉꯛꯄ ꯑꯁꯤꯗ ꯃꯥꯏꯛꯀꯤ ꯃꯄꯥ ꯇꯦꯠꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯗꯣꯛꯇꯔ ꯕꯦꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤꯁꯤꯅꯁꯨ ꯇꯦꯠꯇ ꯀꯧꯗꯨꯅ ID ꯀꯥꯔꯗ ꯑꯁꯤ ꯎꯠꯂꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯁꯤꯗꯒꯤ ꯕ꯭ꯔꯦꯅꯔꯒꯤ ꯀꯥꯡꯕꯨꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯤ ꯍꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯦꯂꯦꯚꯦꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯕꯦꯅꯤꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯤꯁꯤꯅ ꯀꯦꯔꯟꯒ ꯇꯦꯠꯀꯗ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯆꯠꯊꯔꯤ ꯅꯨꯄꯤꯁꯤꯅ ꯑꯗꯣꯝꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯅꯨꯄꯤꯃꯆꯥꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯀꯤ ꯃꯄꯥ ꯇꯦꯠꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯟꯊꯣꯛꯄ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯗꯣꯏꯅꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯃꯆꯥꯗꯨꯅ ꯌꯨꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯒꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯒꯅꯤ ꯀꯦꯔꯟꯅ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯨꯄꯤꯃꯆꯥꯁꯤ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯔꯥꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯍꯥꯏꯗꯣꯛꯆꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯂꯤ ꯇꯦꯠꯅ ꯑꯃꯨꯛ ꯑꯦꯂꯦꯚꯦꯟꯒꯤ ꯐꯣꯇꯣꯁꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤꯃꯆꯥꯁꯤ ꯔꯁꯤꯌꯥꯟꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯀꯤ ꯃꯃꯥ ꯀꯦꯔꯦꯟꯁꯨ ꯁꯥꯎꯔꯛꯇꯨꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯅꯤꯌꯣꯝ ꯅꯠꯇꯕ ꯊꯧꯑꯣꯡꯅꯤ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯅꯨꯄꯤꯁꯤꯅ ꯑꯗꯣꯝ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯤ ꯀꯦꯔꯟꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯈꯣꯏꯅ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯃꯆꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯨꯔꯒꯅ ꯅꯈꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯣꯔꯛꯄꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥꯗꯨ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯔꯥꯟꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯃꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯣ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯀꯦꯔꯦꯟꯅ ꯁꯥꯎꯒꯠꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯉꯥꯡꯅꯕ ꯉꯝꯗꯕꯗꯒꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤ ꯕ꯭ꯔꯦꯅꯔꯅ ꯍꯣꯏ ꯑꯗꯣꯝꯁꯨ ꯏꯆꯥꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯊꯋꯥꯏꯕꯨꯗꯤ ꯋꯥꯕꯤꯔꯝꯂꯒꯅꯤ ꯑꯋꯥꯕꯁꯤꯡꯗꯨ ꯑꯩꯅꯁꯨ ꯈꯪꯖꯩ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯏꯀꯦꯜ
ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯁꯨ ꯀꯟꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯉꯝꯃꯣꯏ ꯑꯗꯣꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯗ꯭ꯔꯒꯗꯤ ꯀꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯐꯝ ꯑꯗꯣꯝꯅꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥ ꯑꯩꯈꯣꯏ ꯗꯁꯇꯤꯟ ꯍꯣꯏꯒꯤ ꯁꯤꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯀꯥꯁꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯍꯧꯖꯤꯛ ꯍꯣꯀꯤꯟꯁꯇ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯦꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯂꯤ ꯃꯐꯝꯁꯤ ꯖꯥꯂꯤꯒꯤ ꯐꯦꯟꯁꯤꯡꯅ ꯀꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯐꯝꯅꯤ ꯃꯐꯝꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕꯗ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨ ꯂꯩ ꯂꯦꯕꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯊꯣꯡ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯦꯕ ꯑꯁꯤ ꯃꯄꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯁꯅ ꯃꯄꯨꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯕ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯅꯔꯖꯤꯗꯤ ꯊꯥꯏ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯅꯔꯖꯤ ꯃꯁꯤꯒꯤ ꯑꯥꯔꯊ꯭ꯔꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯃꯗꯨꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯒꯚꯔꯟꯃꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯔꯒ ꯏꯅꯔꯖꯤ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯑꯩꯁꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯕꯕꯥꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯈꯪꯕꯅꯤ ꯕꯕꯥꯅ ꯍꯥꯏꯕꯗ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤ ꯂꯨꯀꯁꯅ ꯃꯥꯏꯛꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯂꯦꯕꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕꯁꯨ ꯎꯈꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯒꯥꯔꯤꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯈꯤ ꯗꯁꯇꯤꯟꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯂꯦꯕꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯁꯥꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯁꯥꯔꯤꯕꯁꯤ ꯑꯩꯅ ꯇꯥꯕꯗ ꯔꯁꯤꯌꯥꯒ ꯂꯥꯟꯊꯦꯡꯅꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏ ꯁꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯗꯁꯇꯤꯟꯅ ꯍꯥꯏꯅꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯄꯥꯈꯠꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯒꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯁꯤ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜꯁꯤꯡꯁꯦ ꯒꯥꯔꯤ ꯃꯈꯥ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯌꯥꯗꯕ ꯒꯥꯔꯤ ꯑꯃꯗ ꯆꯦꯟꯈꯠꯇꯨꯅ ꯂꯣꯠꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯒ ꯖꯣꯏꯁꯀꯗ ꯖꯣꯅꯥꯊꯟꯒ ꯅꯦꯟꯁꯤꯒꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯄꯥꯎ ꯇꯝꯗꯨꯅ ꯃꯣꯟꯁꯇꯥꯔꯒꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ ꯍꯣꯄꯔꯅ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯁꯥꯁꯤ ꯏ ꯃꯅꯝ ꯇꯥꯕꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯅ ꯁꯦꯡꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯅꯥꯊꯟꯅ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯊꯥꯖꯩ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯖꯣꯏꯁꯅ ꯖꯣꯅꯥꯊꯟꯗ ꯉꯥꯡꯂꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯖꯣꯅꯥꯊꯟ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ ꯅꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯝꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯔꯥꯡꯅꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯖꯣꯅꯥꯊꯟꯅ ꯄꯥꯎ ꯑꯁꯤ ꯏꯃꯥꯗꯁꯨ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗ ꯋꯥꯈꯜ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯋꯥꯐꯝꯁꯤ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯁꯥꯗꯨꯅ ꯅꯪꯁꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯦꯟꯁꯤꯕꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯗꯨꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯌꯥꯝ ꯑꯁꯣꯏꯕ ꯊꯧꯔꯥꯡꯅꯤ ꯖꯣꯅꯥꯊꯟꯅ ꯑꯩꯅ ꯏꯅꯥꯎꯄꯥ ꯋꯤꯜꯕꯨ ꯀꯟꯕ ꯄꯥꯝꯕꯗꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯖꯣꯅꯥꯊꯟ ꯅꯊꯟꯗꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯄꯣꯠꯁꯥ ꯑꯁꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯑꯔꯥꯟꯕꯅꯤ ꯂꯥꯟꯐꯝꯁꯤ ꯅꯊꯟꯗꯒꯤ ꯅꯠꯇꯦ ꯖꯣꯅꯥꯊꯟ ꯅꯃꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯅꯃꯥꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯖꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯅ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯝꯕ ꯑꯁꯤꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯀꯦꯁ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯃꯥꯁꯤꯒ ꯄꯨꯂꯤꯁ ꯑꯃꯒ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤ ꯂꯥꯡꯅꯔꯛꯄꯁꯤꯗ ꯍꯣꯄꯔꯁꯨ ꯊꯣꯔꯛꯂꯦ ꯍꯣꯄꯔꯅ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯏꯆꯥꯅꯨꯄꯥꯁꯤꯗ ꯀꯔꯦꯝꯅꯕꯤꯔꯦ ꯍꯥꯏꯔꯛꯂꯤ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯏꯛꯇ ꯌꯦꯡꯊꯤꯕ 11ꯅ ꯃꯈꯨꯠ ꯊꯨꯗꯦꯛꯈꯤꯕ ꯑꯉꯥꯡꯗꯨꯅꯤ ꯃꯃꯥꯁꯤꯅ ꯍꯣꯄꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯁꯤ ꯊꯨꯗꯦꯛꯄꯤꯔꯛꯑꯦ ꯃꯁꯤ ꯇꯝꯕꯗ ꯅꯪꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯗ ꯈꯨꯠ ꯊꯨꯗꯦꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯁꯨ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤꯅ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯤꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯍꯣꯄꯔꯁꯤ ꯆꯪꯈꯤꯒꯦ ꯇꯧꯔꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅꯁꯨ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯗꯨ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯅ ꯃꯍꯥꯛꯇꯨ ꯃꯁꯝ ꯌꯥꯝ ꯇꯦꯟꯅ ꯀꯛꯄ ꯅꯨꯄꯤꯃꯆꯥꯅꯤ ꯃꯅꯥꯇꯣꯟꯗꯒꯤꯁꯨ ꯏ ꯇꯥꯏ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯁꯨ ꯑꯉꯥꯡꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯍꯜꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯊ꯭ꯔꯣꯏꯅ ꯅꯨꯄꯤꯃꯆꯥꯗꯨ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯍꯥꯏꯔꯛꯂꯤ ꯍꯣꯄꯔꯅ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯁꯝꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯍꯥꯛꯇꯨ ꯃꯁꯝ ꯌꯥꯝ ꯇꯦꯟꯅ ꯀꯛꯏ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯍꯥꯏꯗꯨꯅ ꯊ꯭ꯔꯣꯏꯁꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯣꯄꯔꯅ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯔꯤ ꯊ꯭ꯔꯣꯏꯒꯤ ꯃꯃꯥꯁꯤꯅꯁꯨ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯊ꯭ꯔꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗ ꯄꯋꯥꯔ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯋꯥꯔꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯊ꯭ꯔꯣꯏꯅ ꯃꯍꯥꯛꯅ ꯃꯤꯕꯨ ꯃꯥꯂꯪꯗ ꯄꯥꯏꯍꯟꯕꯁꯨ ꯉꯝꯃꯤ ꯃꯁꯥ ꯃꯊꯟꯇ ꯌꯨꯡ ꯍꯟꯖꯤꯜꯍꯟꯕꯁꯨ ꯉꯝꯃꯤ ꯍꯣꯄꯔꯅ ꯌꯥꯝ ꯆꯤꯡꯅꯅ ꯃꯍꯥꯛꯇꯨ ꯃꯊꯟꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ
ꯊ꯭ꯔꯣꯏꯅ ꯃꯍꯥꯛꯇꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯌꯥꯅꯗꯕ ꯀꯥꯡꯕꯨ ꯈꯔꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯅꯪꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ, ꯀꯅꯥ ꯀꯅꯥꯅꯣ, ꯑꯗꯨꯒ ꯃꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯁ꯭ꯇꯤꯞꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯤꯞꯁꯤ ꯖꯣꯅꯥꯊꯟꯒ ꯐꯨꯅꯔꯨꯕꯗꯒꯤ ꯃꯃꯥꯏꯗ ꯈꯔ ꯁꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕ ꯇꯣꯃꯤꯅꯁꯨ ꯁ꯭ꯇꯤꯞꯇ ꯄꯦꯟ ꯀꯤꯂꯔ ꯈꯔ ꯄꯤꯖꯗꯨꯅ ꯖꯣꯅꯥꯊꯟꯗꯨ ꯖꯦꯟꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯍꯟꯅ ꯐꯨꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏ ꯖꯣꯅꯥꯊꯟꯒꯤ ꯃꯑꯣꯡꯗꯨ ꯅꯪꯁꯨ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ, ꯍꯣꯃꯣꯗꯧꯅ ꯃꯁꯥꯗꯣ ꯊꯥꯔꯦꯛꯅꯔꯒ ꯐꯨꯅꯔꯤꯅꯦꯅ ꯇꯧꯔꯤꯗꯣ꯫ ꯇꯣꯃꯤꯅ ꯁ꯭ꯇꯤꯞꯄꯨ ꯊꯥꯒꯠꯇꯨꯅ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯃꯔꯨꯞ ꯁ꯭ꯇꯤꯞꯀ ꯐꯨꯅꯔꯒꯕꯨ ꯃꯁꯥꯗꯣ ꯊꯥꯔꯦꯛꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯥꯒꯤꯗꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯦꯟꯁꯤꯒ ꯇꯨꯃꯤꯟꯅꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯋꯥꯊꯤꯁꯤ ꯁ꯭ꯇꯤꯞꯅ ꯇꯥꯅꯤꯡꯗꯕꯗꯒꯤ ꯅꯆꯤꯟꯁꯤꯡꯗꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯇꯣꯃꯤꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ, ꯅꯪꯅ ꯑꯩꯈꯣꯏꯅꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯤꯞꯅ ꯅꯈꯣꯏꯅꯤꯅ ꯏꯗꯤꯌꯠ ꯑꯣꯏꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯇꯥꯔꯤꯕꯅꯤ, ꯅꯦꯟꯁꯤꯒꯤ ꯃꯃꯤꯡ ꯊꯥꯖꯜꯂꯨꯕ ꯑꯗꯨ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏ꯫ ꯇꯣꯃꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯤꯞꯁꯨ ꯁꯥꯎꯗꯨꯅ ꯅꯈꯨꯠꯁꯤꯡꯗꯨ ꯍꯥꯟꯅ ꯊꯨꯗꯦꯛꯑꯝꯒꯗꯕꯅꯤ꯫ ꯇꯣꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁ꯭ꯇꯤꯞꯇ ꯅꯪꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯈꯪꯍꯣꯡ ꯍꯣꯡꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯤꯞꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯅ ꯇꯥꯔꯦ꯫ ꯅꯦꯟꯁꯤꯅ ꯑꯩꯕꯨ ꯄꯥꯝꯗꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯅꯈꯣꯏꯅꯤꯕꯨ ꯍꯩꯅꯗꯕꯗꯒꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯅꯈꯣꯏꯒꯨꯝꯕ ꯉꯥꯎꯁꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ, ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯤꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯅꯤ ꯂꯣꯏꯅꯔꯨꯕꯗꯒꯤ ꯅꯦꯟꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯇꯣꯃꯤꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯁ꯭ꯇꯤꯞꯀꯤ ꯃꯊꯕꯥꯛꯁꯤꯗ ꯃꯈꯣꯏꯅꯤꯁꯤ ꯈꯟꯅꯔꯛꯀꯦ ꯇꯧꯔꯦ, ꯃꯈꯣꯏꯅꯤꯁꯤ ꯑꯃꯨꯛ ꯐꯨꯅꯒꯦ ꯇꯧꯔꯛꯂꯤ꯫ ꯁ꯭ꯇꯤꯞꯁꯨ ꯌꯥꯝ ꯁꯥꯎꯅ ꯇꯣꯃꯤꯒꯤ ꯃꯊꯕꯥꯛꯁꯤꯗ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯤꯅ ꯍꯦꯟꯖꯜꯂꯛꯇꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕ, ꯏꯄꯪ ꯄꯪꯕ ꯖꯣꯅꯥꯊꯟ ꯐꯥꯎꯕꯗ ꯐꯨꯕ ꯉꯝꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯤ꯫ ꯁ꯭ꯇꯤꯞꯁꯨ ꯍꯧꯖꯤꯛ ꯇꯣꯃꯤ ꯍꯣꯏꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯒꯥꯔꯤꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯃꯤꯅꯁꯨ ꯆꯦꯜꯂꯨ, ꯅꯪꯗꯤ ꯆꯦꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯗꯤ ꯆꯦꯟꯗꯨꯅꯇ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯅ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯂꯩꯕꯁꯤ ꯍꯣꯄꯔ ꯍꯣꯏ ꯅꯦꯟꯁꯤ ꯍꯣꯏꯅꯁꯨ ꯎꯔꯦ꯫ ꯅꯦꯟꯁꯤꯁꯨ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯄꯔꯅ ꯌꯥꯈꯤꯔꯣꯏ, ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯩ ꯃꯈꯣꯏꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯍꯣꯄꯔꯅ ꯃꯈꯣꯏ ꯀꯔꯤꯝꯇ ꯇꯧꯔꯝꯃꯣꯏ, ꯍꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯁꯨ ꯍꯣꯄꯔꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯔꯤ꯫ ꯃꯁꯤꯗ ꯍꯣꯄꯔꯅ ꯐꯥꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ, ꯑꯩꯈꯣꯏꯅ ꯅꯪꯕꯨꯁꯨ ꯎꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯌꯦꯡꯉꯨ, ꯑꯥꯗ ꯄꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯌꯦꯡꯉꯨ, ꯃꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯃꯥꯏꯛꯄꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯥꯔꯤꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯏꯁꯧꯁꯨ ꯌꯥꯝꯅ ꯂꯥꯡꯂꯤ꯫ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯅꯥꯎ ꯋꯤꯜꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯈꯔ ꯅꯤꯡꯁꯤꯡꯉꯨ, ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯑꯩꯗꯤ ꯈꯪꯗꯦ, ꯑꯩꯒ ꯃꯥꯏꯛꯀꯗꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯏꯁꯥꯟ ꯁꯥꯟꯅꯗꯦ, ꯀꯧꯕ ꯐꯥꯎꯕ ꯊꯤꯅꯨꯡꯉꯥꯏ ꯀꯧꯅꯗꯦ꯫ ꯖꯣꯏꯁꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯈꯪꯗꯕ ꯃꯥꯏꯛꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯅ ꯑꯩꯗꯤ ꯑꯃ ꯈꯪꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯄꯔꯅ ꯀꯗꯥꯋꯥꯏ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯖꯣꯏꯁꯀꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯋꯤꯜꯅ ꯄꯥꯏꯔꯝꯕ ꯃꯥꯏꯛ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯦꯠ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯖꯣꯏꯁꯅ ꯋꯤꯜꯒꯤ ꯁꯦꯠꯁꯤ ꯐꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯏꯛ ꯍꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯊꯛꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯒꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯛꯀꯤ ꯁꯦꯠꯁꯤꯗ ꯃꯆꯦ ꯅꯦꯟꯁꯤꯅ ꯀꯧꯔꯛꯂꯤ꯫ ꯃꯥꯏꯛꯅꯁꯨ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯁꯦꯠꯁꯤ ꯂꯧꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯆꯦꯒꯤꯔꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯇꯥꯔꯤ꯫ ꯅꯦꯟꯁꯤꯅ ꯃꯥꯏꯛ ꯅꯪ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕ꯭ꯔꯥ? ꯇꯥꯔꯕꯗꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯤꯔꯛꯎ, ꯄꯥꯎꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯅꯤ꯫ ꯂꯨꯀꯁꯅ ꯃꯥꯏꯛꯅ ꯄꯥꯏꯔꯤꯕ ꯁꯦꯠꯁꯤ ꯃꯨꯜꯂꯒ ꯄꯥꯎꯈꯨꯝꯁꯤ ꯄꯤꯒꯦ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯥꯏꯛꯅ ꯑꯃꯨꯛ ꯁꯦꯠꯁꯤ ꯑꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯟꯈ꯭ꯔꯦ꯫ ꯂꯨꯀꯁꯅ ꯄꯥꯎ ꯑꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯅꯤ ꯍꯥꯏꯔꯤꯁꯤꯗꯤ, ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯃꯒꯗꯤ? ꯂꯨꯀꯁꯅ ꯈꯣꯟꯖꯦꯜꯁꯤꯗꯤ ꯅꯪꯒꯤ ꯅꯆꯦ ꯅꯦꯟꯁꯤꯒꯤꯅꯤ ꯀꯩꯅꯣ, ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯅꯝꯊꯥꯛ ꯇꯧꯒꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯇꯧꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯒꯗꯤ? ꯅꯦꯟꯁꯤꯗꯤ ꯁꯦꯠꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯗꯁꯇꯤꯟꯅꯁꯨ ꯄꯥꯎꯈꯨꯝꯁꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯦꯠꯁꯤ ꯍꯣꯄꯔꯅ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯉꯥꯡꯆꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ, ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯁꯤ, ꯑꯩꯈꯣꯏꯅꯁꯨ ꯅꯈꯣꯏꯒꯤ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯥꯏꯛ ꯍꯣꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯍꯣꯄꯔ ꯂꯩꯔꯝꯕ ꯑꯃꯗꯤ 11ꯒꯤ ꯃꯔꯝꯗ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯏꯉꯛ ꯉꯛꯂꯤ꯫ ꯁꯣꯝꯗꯒꯤ ꯍꯣꯄꯔꯅ ꯑꯩꯈꯣꯏꯒꯤꯁꯤ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ ꯇꯧꯕꯅꯤ, ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯨ, ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯕꯗꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯤꯔꯛꯎ ꯍꯥꯏꯔꯤ꯫
ꯑꯗꯨꯕꯨ ꯃꯥꯏꯛ ꯍꯣꯏꯅꯗꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯕꯦꯅꯔ ꯍꯣꯏꯅ ꯍꯣꯞꯄꯔ ꯍꯣꯏꯕꯨ ꯐꯥꯗꯨꯅ ꯇꯧꯍꯜꯂꯛꯄ ꯃꯥꯟꯕꯗꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯗꯕꯤꯗ ꯂꯩꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯣꯞꯄꯔꯅ ꯄꯥꯎꯈꯨꯝꯁꯤ ꯄꯤꯃꯜꯂꯛꯇꯕꯁꯤꯗ ꯖꯣꯅꯥꯊꯟꯒ ꯅꯦꯟꯁꯤꯒꯗ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯛꯅ ꯁꯦꯠꯁꯤꯗ ꯅꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯅꯁꯨ ꯇꯥꯔꯦ, ꯑꯩ ꯃꯥꯏꯛꯅꯤ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩ, ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯏꯛ ꯍꯣꯏꯒꯤ ꯂꯩꯐꯝꯁꯤ ꯍꯣꯞꯄꯔ ꯍꯣꯏꯗꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯉꯁꯥꯏ ꯁ꯭ꯇꯦꯞ ꯍꯣꯏꯅ ꯅꯦꯟꯁꯤꯒꯤ ꯃꯃꯤꯡ ꯍꯣꯜ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯝꯕ ꯑꯗꯨ ꯃꯄꯨꯁꯤꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯁ꯭ꯇꯤꯞꯅ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯄꯨꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅꯔ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯁ꯭ꯇꯤꯞꯅ ꯍꯣꯏ ꯃꯥꯅꯤ, ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯍꯧꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯅꯝꯕꯔ ꯑꯗꯨ ꯑꯩ ꯑꯣꯏꯅ ꯁꯦꯡꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯅꯦꯟꯁꯤꯒꯤ ꯃꯔꯝꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯊꯥꯔꯤꯕꯁꯤꯡꯁꯤ ꯁ꯭ꯇꯤꯞꯅ ꯀꯥꯈꯠꯇꯨꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯔꯟꯒ ꯇꯦꯠꯀꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ꯫ ꯌꯨꯝꯒꯤ ꯀꯣꯏꯕꯁꯤꯗꯁꯨ ꯗꯣꯛꯇꯔ ꯕꯦꯅꯔꯒꯤ ꯀꯥꯡꯕꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯀꯦꯔꯟꯅ ꯃꯄꯨꯔꯣꯏꯕ ꯇꯦꯠꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅꯤꯗ ꯇꯧꯔꯤꯕꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ, ꯑꯩꯈꯣꯏꯅꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯥꯖꯟꯗꯨꯅ ꯊꯝꯕꯤꯔꯤ, ꯑꯩꯈꯣꯏꯅꯤꯁꯨ ꯏꯆꯥꯕꯨ ꯊꯤꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯠꯅ ꯀꯦꯔꯟ, ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯁꯤꯡꯁꯤꯗ ꯊꯥꯖꯕ ꯊꯝꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯃꯦꯟꯠꯅꯤ, ꯑꯩꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯔꯟꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯕꯦꯅꯔꯁꯤꯗ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ, ꯅꯦꯟꯁꯤꯗꯤ ꯌꯨꯝꯁꯤꯗ ꯊꯣꯛꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯦꯠꯅ ꯃꯥꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯃꯣꯏꯗ, ꯀꯔꯤꯝꯇ ꯈꯪꯖꯔꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏ ꯗꯁꯇꯤꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯦ꯫ ꯃꯁꯤꯗ ꯗꯁꯇꯤꯟꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯛꯅ ꯗꯁꯇꯤꯟ, ꯅꯪꯒꯤ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯍꯩꯅꯕꯤꯗꯨ ꯇꯧꯔꯅꯨ ꯌꯥꯔꯦ ꯇꯣꯛꯑꯣ, ꯌꯦꯡꯕꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯗꯁꯇꯤꯟꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯦꯟꯁꯤ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯂꯤꯕꯗꯨ ꯁꯣꯏꯗꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯃꯥꯟꯅꯔꯒ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯐꯥꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯂꯨꯀꯥꯁꯅꯗꯤ ꯍꯣꯞꯄꯔ ꯍꯣꯏ ꯅꯦꯟꯁꯤ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯦꯠꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏ ꯃꯔꯤꯅ ꯒꯥꯔꯤ ꯈꯔ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯃꯅꯨꯡꯁꯤꯗꯒꯤ ꯌꯦꯡꯕꯗꯁꯨ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯈꯔ ꯊꯧꯖꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔ ꯕꯦꯅꯔꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯂꯣꯠꯅꯔꯤ꯫ ꯗꯁꯇꯤꯟꯅ ꯌꯦꯡꯉꯨ ꯇꯨ, ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯗ꯭ꯔꯥ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯕꯨ ꯈꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯄꯥꯟꯗꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯛꯄꯗ ꯃꯥꯏꯛ ꯍꯣꯏꯅ ꯗꯁꯇꯤꯟ ꯍꯣꯏꯅ ꯂꯣꯠꯁꯤꯜꯂꯝꯕ ꯁꯥꯏꯀꯜꯁꯤ ꯒꯥꯔꯤ ꯃꯈꯥꯗ ꯂꯩꯕꯁꯤ ꯎꯔꯦ꯫ ꯅꯤꯄꯥꯁꯤꯅꯁꯨ ꯗꯁꯇꯤꯟ ꯍꯣꯏꯅ ꯂꯣꯠꯂꯤꯕ ꯒꯥꯔꯤꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯄꯥꯁꯤ ꯃꯀꯣꯛꯇ ꯁꯨꯗꯨꯅ ꯌꯥꯟ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯐꯨꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯗꯁꯇꯤꯟ ꯍꯣꯏꯅꯁꯨ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯄꯗꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤ ꯍꯣꯞꯄꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯕꯦꯅꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯐꯨꯗꯔꯝꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀ ꯖꯣꯅꯥꯊꯟꯒ ꯅꯦꯟꯁꯤꯒꯁꯤ ꯃꯌꯨꯝꯁꯤꯗ ꯍꯣꯞꯄꯔ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯣꯞꯄꯔꯅ ꯑꯉꯥꯡ ꯃꯔꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯦꯟꯁꯤꯅꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯃꯥꯏꯛꯇ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯤ꯫ ꯅꯦꯟꯁꯤꯅ ꯍꯧꯖꯤꯛ ꯅꯥꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯦꯂꯦꯚꯦꯟꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯏꯉꯛ ꯉꯛꯅ ꯗ꯭ꯔꯦꯁ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯏꯛꯅ ꯃꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯅꯣꯡꯃ ꯃꯈꯣꯏꯗ ꯎꯠꯈꯤꯕ ꯅꯤꯌꯣꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯦ ꯑꯃꯗ ꯑꯣꯟꯅꯕ ꯁꯪꯁꯥꯔ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯂꯤ꯫ ꯃꯥꯏꯛꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅꯗꯤ ꯃꯊꯛꯇ ꯂꯦꯞꯄꯤꯕꯁꯤꯅ ꯑꯩꯈꯣꯏꯅꯤ, ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯋꯤꯜꯒ ꯕꯥꯔꯕꯔꯥꯒ ꯑꯃꯗꯤ ꯃꯣꯟꯁꯇꯥꯔꯒ, ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯛꯆꯦꯡꯒꯤ ꯃꯑꯣꯡꯗꯅꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯣꯟꯅꯕ ꯁꯪꯁꯥꯔ ꯍꯥꯏꯔꯤꯕꯗꯨ, ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯋꯤꯜꯁꯨ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯈꯜꯂꯤ꯫ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯄꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯊꯣꯡ ꯑꯗꯨ ꯍꯨꯠꯅꯕ ꯑꯆꯧꯕ ꯏꯅꯔꯖꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗꯗꯤ ꯊꯣꯡ ꯑꯁꯤ ꯍꯥꯟꯅ ꯐꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯦ, ꯃꯔꯝꯗꯤ ꯋꯤꯜꯁꯨ ꯃꯐꯝꯁꯤꯗ ꯆꯪꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅ ꯆꯪꯐꯝ ꯂꯩꯔꯝꯒꯅꯤ꯫ ꯂꯨꯀꯁꯅ ꯊꯣꯡ ꯑꯗꯨ ꯍꯣꯀꯤꯡ ꯁ꯭ꯂꯦꯞꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯗꯁꯇꯤꯟꯅ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯀꯝꯄꯥꯁꯀꯤ ꯃꯇꯦꯡꯅ ꯊꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯒ ꯋꯥꯐꯝꯁꯤꯗ ꯖꯣꯏꯁ ꯍꯣꯏ ꯍꯣꯞꯄꯔ ꯍꯣꯏꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯗꯁꯇꯤꯟꯅ ꯑꯍꯟꯁꯤꯡꯁꯤ ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯁꯨꯒꯥꯏꯅ ꯇꯥꯛꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯠꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗꯁꯤ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏ, ꯃꯁꯤꯅ ꯀꯝꯄꯥꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯕꯨ ꯍꯣꯡꯗꯣꯛꯄꯁꯨ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯍꯣꯞꯄꯔꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯣꯞꯄꯔꯅ ꯋꯥꯍꯪꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕꯗꯒꯤ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯗꯣꯛꯇꯔ ꯕꯦꯅꯔꯒꯤ ꯂꯦꯞꯇꯨꯗ ꯆꯪꯉꯨꯕꯗ ꯃꯊꯣꯡ ꯑꯗꯨ ꯊꯦꯡꯅꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯦꯂꯦꯚꯦꯟꯅ ꯍꯣꯏ, ꯊꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯞꯄꯔꯅ ꯆꯥꯎꯔꯕ ꯏꯁꯤꯡ ꯌꯥꯎꯕ ꯇꯦꯡꯀꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯂꯦꯚꯦꯟꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯂꯦꯚꯦꯟꯒ ꯍꯣꯞꯄꯔꯒꯅ ꯊꯣꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯌꯥꯝꯁꯤꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯖꯣꯏꯁꯅ ꯑꯦꯂꯦꯚꯦꯟꯗ ꯃꯆꯥ ꯋꯤꯜꯒꯤ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯎꯄꯥꯏꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯂꯦꯚꯦꯟꯅꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯂꯦꯚꯦꯟꯗ ꯍꯪꯂꯤ꯫ ꯑꯦꯂꯦꯚꯦꯟꯅꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯠ ꯃꯆꯥ ꯑꯁꯤ ꯑꯣꯟ ꯇꯧꯗꯨꯅ
11 बारबरागी फोटो सी येंदुना ममिसी उइसनख्रे मफमसिगी इलेक्ट्रिक लाइट सिंसिसु ngha khapamaga 11 si mamit amung pangthoragले 11 na kapli tawduna Joyce da ai bungak piu aina thiba ngamdre hairi tasengbadi 11 na masi tawribasi ngasai gari ma magi power na thangkatkiba adudagi energy loss oiduna thaba se hojikti phajana pangthokpa ngamdre masa cha amuhana tekhalanba ma changli masitagi 11 si mamita mapi taduna wakhan nungaitana bathroom da mamai ta thoktun leiri mahak hojik mafam sida leiriba bathtub chi ubada mamangda tawkhiba idea ma lagle somdana mai hoi Dustin hoina su Hopper hoi Joyce hoida 11 si masada yauriba power si hek sinarubaga hek chokthabani hairi Dustin na power si hena sinari gai mangonda chokthabagi changsu heli Lucas na haibadi ngasi si mahakna gari mamalang da pahen khrabani maduda kahenba energy sinakhibadagi masa si choktharibani Mike na hoji 11 si matam khara di potha handaba yaroi masa si am choktharibani hairi Joyce na mahaki energy du amohana laknaba upay topa ma leitrabra haidun hangli Mike na adudi aikoina su khangdi aikoina khangba haibabu mangona matam khara potha labadi amohana power du yawi hairi Nancy na adubu mana kayam koina potha ga doino haidun hangli Mike na adu su aikoi di khangdi hairi tanja sida 11 si tholakduna ising da orabadi yagani hairagli mayam si ju leithoktuna 11 da munna yengnari 11 ising da oragadi aina makhoibu thiba ngamgani hairagli masrigi sinsi Mr. Clark ki sinda mung lakre hojik Mr. Clark na TV yengdu leiringai phone lakpadagi phone se paikhalubada Dustin oidu leramli Clark so asuk thengna Dustin na phone torokpasida ngaktuna kari tawre haiduna hangli Dustin ai ojada science ki matangda wahang kara hangge tawbani Mr. Clark na Dustin hojikti phone sida nungai roida hayeng school da nangna hangninglebdu loina hango hojik pungsu yam thengkhre hairi Dustin aidi hojik khangningbagi phone si torokpani natrabadi tawra amoi ojana sensory deprivation hairiba ising tanki si matangda khangbra tanki si sabada kari changge haiduna hangli Mr. Clark sensory deprivation haiba kari gino nangna thengla kanchida tanki si matangda khangninglibadi haiduna hangli Dustin sum saba tamge tawbani sanage tawbani hairi masidagi Mr. Clark na tanki si sabada changadaba potlam chairam sing phone sida loina hairakli Dustin su boy amada kupna ichankre Dustin na hojik Mr. Clark ki wafam sigi kupna taraba matung Joyce da koina nongwa sida sanakiba plastic ki pool du lairibra haidun hangli Joyce na su jaga amada tachandu leiramgani hairi Dustin na makha taaduna adu leirabadi yarani adugi matung aikoi thum khara tayari tawdaba yaroi hairi Hopper na kayam yamba thumno haidun hangli Dustin na ngasai mahaki oja Mr. Clark na hairakiba thumgi changsi yengduna pound 1500 hairagli Nancy na hojik po adu am yamba thumdudi aikoi kadaidagi laurugudoiba haidun hangli masidagi Hopper na thum madudi mahak laurunaba tayari tawrage haikre masidagi makoi mayam se mai khoigi school sida punna lagle Jonathan ga Hopper ga su godown changduna thum bora mayam hurali thum bora si lauthokna Jonathan na Hopper da karigumba khoina will du phanglabasu monster du di kamdaw ba haidun hangli Hopper nangna kaimta tawba yaro yari khai monster du dagi lap thokna leina ba khona gadabani masida nang amu khudong thirabadi nama si ngawduna chakhragani nama Joyce ki phibam si nangna chukhangli banatra Jonathan adu orbasu will du ai naupani mangonda wahalibasi saduna ni hairi Hopper na Jonathan aina haribsi munna taw aina honaduna wilbu phangnaba thigani aingonda thajaba thamu aina ngambi thakta honaduna wilbu phangnaba thigani haikre Dustin ga Lucas kana su plastic ki teng ase makogi school gi hall sida tingthokli Mike ka Nancy gana school gi leiriba pipe sing chi lokthokli Nancy na Mike ta mahakti kari chage haiduna hangli Mike na ichena hangli budu kanabuno haiduna hangli Nancy na aina haribsi 11 buni 11 si kari chage haiduna hangli Mike na candy chu chai aduga upai leitabadagi khoi yungi aikhoina chakhibagi aremba su chabani ego su chabani madi egos pu yam pamjabani hairi Nancy na nang hojikan si hanagi man manadre aina khanbada will mangkhibadagi mali hairi Mike na mu iche su hanadagi yam honge aina khanbada masi su step ki maramdagi mali hairi Nancy na Mike ngasidagi ibani si karimta lona roisi aseng budu loina hainarasi Mike na adurabadi pharene ngasidagi oidaba mata ngangna roisi aseng budu loina hainarasi adurabadi nang hana haiba hawro ichena Jonathan bu pambra nungsibra haidun hangli Nancy na kari aingonda adugumba wakhan khanba mata leiteda Jonathan di aina chamna khalli hairi Mike chu machena hojikta asengba loina ngangnarsi haramlaga oidaba ngangsalakpasida mangak nomnu leiri Nancy na mu nangsu 11 bu pambra Mike na chu aina adugumba khanba mata leite haiduna oidaba si animak loina ngangnari somdana Joyce na su 11 na isingda kummada upnaba spe amada plastic yomsanno sembiri Joyce na 11 nangdi yam thongna phaba nupim chani nang ngasidi ai yam chawo mateng ama pangbi gadawri ai gi chawil gi dama ai gi family gi dama masi gi dama aina nangonda lamana ma tonsan gadorabani nangbu mamana hainingai leitana thagali nangna mafam du da chatpada yam kirabasu kaimta pakhat kanu
matam chuppada ai nangi nanakta adumak leigani nangna jaga adu yam ka hena kiraklabasu aingonda loina hairo ai nangi nanakta lengna leigani 11 chu hojik thaba si taunabagi damak sem saba loina loikre somdana Nancy-ga maikana makoina porakliba pipe si konjinda samjanduna plastic ki tanki sida ising thajanba hokre ising si asabaga aingbaga punna thajanduna Lucas na chu Clark na harakiba temperature du chapchana ba yengli Hopper ga Jonathan ga na chu makoina porakleba thumsi ising sida haida ba hokre Dustin na hojik ising sida yerum ama thada du yengli adubu yerum si luppadagi hapkadaba thum khara watli haiduna thumbora khara mo haijalli aroibada Dustin na yerum ama muk thadabada yerum si chapchana taure hauji makhogi tayari pumba loire Mark na suma ki set si puthokduna teban sida khinkhre 11 chu moja lokthokduna Joyce na sabi ki spec chu upsanduna ising jida kumthaduna hipkhre mayam si chu akoiba sida punna phamduna leiri mafam sida thaleba electric bulb si khap khaptuna mutpa horakle Hopper hoisu 11 gi power singa sidi mimar maktada uba sida pungak ngakpa habdu oire masidagi 11 si amamba jaga amada makeup thorakle mahana hojik kitang laptakna phatawdi khara paiduna leibagum karigumba ma ubadagi changsalubada Nancy gi mamanabi Barbara si asiboina yam phibam sokko mawongda mayada mari marang chingji changchandu leramli masi ubada 11 chu khangduna mahak siduna leramle haiduna kanna lawrakli 11 na hojik Barbara ge si bakchang chi urubadagi kaplibasi mahaki aseng bahak sakchang china chu kapakli Nancy chu Barbara siduna leramle haiba paw si tabada wakan nuaitre Joyce na chu 11 na kiriba ma dikaplibasi thembiduna Joyce na 11 gi makhuji paibiduna 11 nang kaisu tawroi ai nangi nanakta lengduna leiri kaisu tawroi pakhat kanu haiduna hanjana themakpadagi 11 na susomda Joyce na themaklibsi tare mahak si muk Joyce ki khonjel si tabadagi kiba khara pharaktuna makha tana wilbo muk thiri 11 na hojik mamangda sangama ubadagi Joyce hoida su aigi mangda sangama leire harakli Joyce na jo hojik khangli 11 na uriba sangasi maki machan pa wilna chajaramba sangdune habasi tawbudu 11 na uriba sangsidi onaba sangsasida leibani matang sida mayamna ngawdunaba karigumba kharadang sengdokjaramge atoba dimension ama oiriba onaba sangsasida su akhoge sangsasida leiba pochai khudimak chap manana onaba sangsasida su loina leiri tawbudabu mawong matawdi khara khenai mafam sidadi matam chu khara khenari hoji 11 na sangsida changchanduna yengbada will se tasanduna masa se thak niktu leramli 11 na will de kauribasi somda taibang sida Joyce hoina su tare Joyce na su 11 na will bu thengna khre habasi khangli Joyce na 11 da 11 nangna mangonda amukta tambiramu nangi mama laklagani haiduna masi matang haibiramu hairi 11 na su somda will bu hawdoktuna will nangi mama na nangbu lawba laklagani hairi will su masa si thak ningna yam sonna lakadaba oiradi kitang thuna lakpiyu aingonda matam si am leitre hairakli will na asomda ngangiba khonjel si somda mayam sina sechi gi khuthangda tare 11 na tawriba thawong si ubada mayam si pungak ngakpa habdu oire Joyce na 11 will da mana laiba mafamduda lengdana dumak leiramo hayo ai yam thuna lawba laklagani hayo hairi 11 na su somda will da nangi mama yam thuna mafam sida laklagani nangbu lawba mafam sida laklagani nang madu phawadi thawna layu nang kaimta kiganu haiduna thembiri hojik 11 na uriba will na leiriba mafam si uphul loina mangkhre 11 chu will bu kauduna yam kina mikap si tholakle 11 na pakhatliba si Joyce na ju konsan biduna kiganu haiduna themli nupimcha nang kaimta kiganu nanakta khoi mayam loina leiri haiduna themli Jonathan hoi Hopper hoi Nancy hoi chu 11 gi matawsida pungak ngakpa habdu oire makhoina thajarudaba mangda phawba khalludaba thabak kaya ama ngachidi taibangda 11 na makhoigi mitmang makta pangthokli masidagi 11 si mai hoina singsidai lokhat biduna masa se ingdanaba phi inchan biduna seba tawbiri Hopper su will bu thiba chanaba thorang tawkhre Hopper na Joyce ka Jonathan ga will na hek lei haiba sangaduna nakhoigi yumdagi kadom thangba jaga da leibano kadom thangba mai gaida leibano haiduna hangkhre Jonathan na su mafam si taktuna Hopper si will thiba chanabagi dama thorakli hoji Hopper gi matung inaduna Joyce su machagi manakta chakani haduna inarakli Hopper na Joyce nang mafam sida leramo mafam du khudong thiningai oigani ai thanda chatke hairi Joyce na nang nakok tu yadrabra Hopper ai su mafam du chatpa yaugani hairi Hopper na Joyce nang na khali si karino mafam du khudong thiningai oigadoribani karigumba ai si khudong thi khrabadi kamdauba machida nang su yahoning de hairi Joyce na adu orabade ai ithandu orab su chatkani mafam du dai chabu lawba ai chatluge nang oina mafam sida leramo hairi Hopper jojik Joyce ki matawsida upai leitre makhoini punna chatpada tare Jonathan su mamagi matung ilake hairi Joyce na mu Jonathan bu themduna mafam sida angang sing chi senaduna leramo haiduna thanamle somdana Nancy su Barbara leitre haba paw si tabada mathwai nungaitana mathanda phamnu leiri hojik Jonathan su Nancy gi manakta changchalakle makhoini ma hojik wakhan amamamda
ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯕꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯅꯦꯟꯁꯤꯅ ꯖꯣꯅꯥꯊꯟꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯦꯟꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯖꯣꯅꯥꯊꯟ ꯅꯪꯒꯤ ꯏꯃꯥꯒ ꯍꯣꯄꯔꯒꯗꯨ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯆꯠꯂꯤꯕꯗꯨ꯫ ꯃꯈꯣꯏꯅꯤ ꯈꯛꯇꯅ ꯃꯣꯟꯁꯇꯔ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯃꯈꯣꯏꯅꯤꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯅ ꯐꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯑꯗꯨꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯏꯕꯥꯅꯤꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯗꯤ ꯃꯣꯟꯁꯇꯔ ꯑꯗꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯍꯣꯄꯔꯒ ꯖꯣꯏꯁꯀꯁꯨ ꯍꯣꯀꯤꯡꯁ ꯂꯦꯕꯀꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯂꯤ꯫ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡꯁꯤꯒꯤ ꯖꯥꯂꯤꯁꯤ ꯀꯛꯊꯠꯇꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯟꯁꯤꯒ ꯍꯣꯄꯔꯒꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯈꯤꯕ ꯃꯣꯟꯁꯇꯔ ꯐꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯂꯩꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀ ꯍꯣꯄꯔꯒꯁꯨ ꯂꯩꯔꯤꯕ ꯂꯦꯕꯁꯤꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯃꯐꯝꯁꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟꯗꯨꯅ ꯐꯥꯈ꯭ꯔꯦ꯫ ꯍꯣꯄꯔꯒ ꯖꯣꯏꯁꯀꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯋꯤꯜꯁꯤꯡ ꯑꯁꯤꯗꯤ ꯖꯣꯏꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯤꯜꯁꯤꯡ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯟꯅꯕ ꯁꯪꯁꯥꯔꯁꯤꯗ ꯃꯍꯥꯛꯅ ꯁꯥꯖꯈꯤꯕ ꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯖꯔꯤ꯫ ꯑꯉꯥꯡꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕ ꯑꯃꯗꯤ ꯃꯐꯝꯁꯤ ꯌꯥꯝ ꯏꯪꯕ ꯃꯔꯝꯅ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯟꯖꯜꯂꯦ꯫ ꯋꯤꯜꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯩꯕꯒꯤꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯍꯨꯏꯅ ꯋꯤꯜꯅ ꯁꯥꯖꯔꯝꯕ ꯁꯪꯗꯨꯗ ꯃꯊꯟꯇ ꯍꯦꯛ ꯀꯨꯜꯂꯤꯕꯗꯨ꯫ ꯍꯧꯖꯤꯛ ꯋꯤꯜꯒꯤ ꯃꯅꯥꯛꯇ ꯃꯣꯟꯁꯇꯔꯁꯤꯅ ꯈꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯋꯤꯜꯁꯨ ꯍꯧꯒꯠꯇꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯁꯨꯝ ꯅꯛꯁꯜꯂꯛꯇꯨꯅ ꯋꯤꯜꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯪ ꯑꯁꯤ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈ꯭रे꯫ ꯋꯤꯜꯁꯨ ꯈꯪꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯥꯎꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫